Activist Malem Thongam Imphal Yaurakre, Transgender Social Activist Malem Thongam na Engtapaki Pauzil Puraduna, Lebagasi Konung Delhi Dagi Numid Humputara Taret Chupna, Cycle Taukuna Imphal the Tungla Bada, Masingyam Labamiam na Tarab na Okre, Malem Thongam na Ngarang Senapati Dagi Sekmai the Tunglaga, Ngasi Ayuk Imphal Yaurakibani, National Highway 2 Gilambi Nakan Jet Oida Muikiana, Malem Thongam Butaram na Okibaga Lorena, Lay Pareng Hukunekai Kunabotke, Kumza Lesingani Kulhum Doigime, Ohum Dagi, Maitei Amusung Kuki Purukki Marakta, Hana Sunaba Taudok Tokraba Matungda Mahakna October 22 Delhi Kutuminer Dagi, Ingtapagi Pauzil Puraduna Imphal Tamna Cycle Thorakibani, Mahakna Uttar Pradesh, Bihar, West Bengal, Assam, and Nagaland Fauna Laklaga Manipur the Tunglakibani. Delhi Dagi Lakpi Kongset the Mahakna Tongan State Single Official Civil Society Group Amadi Local Leader Shinga Unadana Wari Sanarake. Haukiba Yumsa Kaisan Numita, Mahak Senapati District the Tunglake, Kuki Singi Group, Kotuna, Kihalakpaga, Maram Oiraga, Mahakpu BSF, KSP Team, Amana Senapati Dagi, Sekmai Pau Batilakibani. Nupi Cycling, Manga Amadi, Supporter Shingalona, Nasinumijung Badakanglada, Yorakibani Haidi. Torbungda Kuki na attack Torakrabatungda, Security Force na Hairok Maikay da Operation Chatakre, Drone Helicopter Amadi Masingyam Laba Casper Gari Sing Operation na Sinari, Kuki Terrorist Karana Bisnupur District Torbung Maikay da, Nong May Bomb Kapsinduna, Maitay na Kundaba Kul Sing da attack Torakrabatungda, Taubal District Ki Hairok Aslambi Constitution Gi Mamang Thang Basarukta Laiba Sing da Masingyam Laba India Gi Security Force Sang Silaktuna Operation Chatakre Taudoga Gi Matang da Manipur Police Tagi Natragana Lanmi Gi Maikay Dagi Karigumba Wapam Amata Pongdokpa Laitreba Maramna Masingyam Laba Lanmi Singi Movement Adu Chamba Exercise Amara Natragana Operation Gi Saruk Amara Hypatidi Chapchana Kambangam Ayu Anganbadagi Hauna Hairoki Mapam Kamarum da Masingyam Laba Security Personnel Sing Changsilaki Kong Lanmi Sing Aduna Masingyam Laba Casper Gari Amasung Atay makhl kayagi Gari Sinaduna Maikay Adomda Thausilakpa Uke Ngahaki Matung Danong Thakta makhl makha kayagi Draw Sing Baiba Uke Madugi Matung Tarakpada Lanmi ki Helicopter Amana Holaga Purakpa Pera Commando Sing Hairoki Ina Mung Sing Mayada Thadarake Helicopter Adudagi Pera Commando Sing Position Lauguna Lemaida Jongtharaki Amasung Sing Maikay Tamna Jensinnakiba Social Media Gi Platform Sing the Overpunke Adumak Punumidang Wairam Pawpada Maikay Adom da Nongmay Maru Ama Pawa Kapagi Makholdi Takide Pela Military Force ki Gari Kaya Amasu Hairok Part 2 Part 3 Amasung Hairok Litan Makhongi Area Sing da Thauzilaga Thamba Uke Masingyam Laba Forcing Aduna Kul Sing Asida Laiba Yum Sing Sang Sangon Operation Tobudi Ukide Adumak Pumakoina Tauriba Maong Matau Sing Aduda Hairok Amade Masigi Akoibada Laiba Miam da Aki Tuzungba Puknaba Paulake Lanmi Sing Sangsil Liba Ching Adudagi Matang Chingchang Pareng Sing Landuna Kraba Matungda Myanmar Yaukiba Yai Operation Aduda Mi Paba Punbagi Paudi Taba Funkide Hairi Torbung Amasung Phagok Sau Ikaida Pambaina luchingba UNLF ke designated camp Thamlaba Khakada Khunja Sing Ne Tana Leibangamgani Ipom Twjarkani District ka Lonariba Bisnupur District ke Torbung Amasung Phagok Sau Ikai ki Mafam Singda Lengaka Yana Cherol Pinariba Pambaina luchingba UNLF ke designated camp Thamduna Khulnga Naba Matamda da Khunja Sing ne Taba Punsi Mahing Amada Leiba Ngamgan Haina Indigenous Peoples Organization Ipom gi Vice President Kumantam Chandramanina Ngasi Manipur Plus Club da Pangtok Pikeba Pauging Pham Amada Phongdokre MPCM Palem Anouba Summit Lon MPF Amade WMO na Singba Lup Kayana Saruyadu na Pangtokiba Paugi Bifam Aduda Ipom gi Vice President Kumantam Chandramani na Makhatana Haikibada Kanglup ki Erang Asigi Manung da Mamanga Tokiba Taudo Kayada Central Forcing Atumina Lerika PR Lengak Leringay Manung da Handak Phogak Sau Ikai da Kuki Singna Nongmay Yauna Bong Kapsinduna Landara Kiba Adugi Matang da Central Forcing Atizin Bahauragani hyriba Asi Ikai Kangdabagi Kangkotpa oina Mamanga Tokiba Asoiba Sing Amasung Miyamgi Mangkiba Tazab Mai Miyamgi Mangkiba Tazaba Sing Adu Tazanaba Lalhau Ama oina Chacharakle Takpani Lana Sina Maram Oiraga Lanjanaduna Lairiba IDP Sing Masagi Mayumda Hanzinaba India Amasung Manipur Ngakna Lakholagliba Khongtang Asi Yamna Nungai Adubu Matang Hanzilaba Tungda Phogak Sau Ikai gi IDP Sing Hanzinbagi Nunganbada Kuki Khulai Paiba Singna Numidang Bom Yauna Nongmai Kya Kaptharakpa Asi Akanom Ongda Kanem Tawi Lonena Thaudok Adugi Nunganba
Ngasigi paugi mifam masida yauriba lupsing asigi thaumising punna satuna mafam adugi imai belsing unaruraba matamda security leina prajasing bungakpa ngamloidaba oirabadi lenga kayana cherol pinariba pambaina luchingba UNLF ki designated camp mafam aduda sabiduna thambiro makhoina oina ngakhallage haina lengakta appeal tawriba wafam asi miyamna support tawi loinana hairiba khongthang asi atuba matamda lokhat piu haina mari leinaba singda appeal tawri tampak amasung singi tongan mafam singda combring operation tawba amasung khulai lokhatpa kaya tawkhraba tungda hairiba thaudok asi tholakpa asimak laibaktibani maram aduna mafam adugi miyam singna thamliba wafam sing adu thabak oina onthokpiu hairi marak sida khwairambal ima kaithel joint coordinating committee ki convener laisham memana ngasi khwairambal kaithenda cycling for peace haiba santi ki pausel puduna delhi dagi Imphal tamna cycle thorakhiba transgender malam thongam okpagi thoranga mari lenena paumi singda phongdok khibada Manipur gi governor asi khwaidigi hena matik chadaba miyamda pamdaba misak amma haibadu oire Torbungda Kuki singna bom amasung nomai kapsinduna baitai sing akanba moangda tek tharakhiba aduda karigi tumina laishilibano Kuki khulai paiba sing adu thengnaba ngamloidaba oirapadi sarkar da sinakhiba khulai sing loina pithokpiro aikoi isana lebak ngaksarage haina phongdokhi Sahi Nauribi Masunupi da sexual assault chatharubagi courtna maral laire lauthokre Sahi Nauribi Masunupi da sexual assault chatharuba mioi ama fast track court number 1 Manipur gi species just RK Memsa Devi maral laire haina lauthokre atuba matamda sentence hearing chatharagani Pokso Act Lisingani Trani Toy Section 6 ki Makada Mara Laire Han Lauktokraba Mui Adu, Imphal East District ki Lamlai Police Station ki Manung Chana Laiba, Paurabi Maya Lekai ki Nong Thomba Madu Mangol Sahi Humpumanga Kawi, Gomza Lisingani Kunitoy ki August Red Imphal East District ki Women Police Station ki Officer in Sasta, Victim Adu ki Apokpana Wakalaki, Case Asiga Mari Lenina Investigation Chataraba Matungda, Gomza Lisingani Kunitoy ki August Red ki Nungtin Pung Anitaba Matamda Nong Thomba Madu Mangal Hyriba accused adu Lamlai police ke team amana fake Imphal East ke duty magistrate ke mamangda puthoklaba matungda numit marini ge remand lauke victim oi haurabi nupi masa adu gi matangda thabak thoram sing lokhatnaba child welfare committee Imphal East ke chairperson da report amasu pisinke victim oi rabi nupi masa adu na phungdorop ke matung inna kumja lising ani kun mathoi gi October amasung November da makpu bokna mahakpu karak hanna assault thaki haire Erang Sagatpagi luchingba oikiba ama hatlambadagi Bangladesh amuk sumai haure Bangladesh ta political party ki office pause ki office Mujibur Rahman gi yumda attack tawkre Sarib Osman Hadi Kauba Mahiroi luchingba ama hatlambadagi Bangladesh amuk hana mai chaklei mafam kayada paksana laksin bangamdabadagi makhlgi Erang haurakre mioi lising kana capital city Dhaka gi Sahabakta punkibaga loinena Hadi hatlambada senariba mioi sing matik sawa charak pigadabni haina khongjang jangsilakhe Khongjang aduda saru gyariba singna hanagi Prime Minister Sheikh Hasina amasung yumthangnariba lebak India gi mayokta kholau kya laukhe ahanbada miyamna mahiroi luchingba adu leikidabagi awaba phungdokpa oina mafam aduda punkibani adubu ikhang khangowdana akanba moongda khongjang jangsilakpa loinena Media House Political Party ka office sing maru oiba mafam kaya amang ata thokalakhi Dhaka gi Karwan Bazar area da khongjang loi singna lebak adugi maru oiba pause Prothom Alo amasung di Delhi Star gi office mamang da amang ata thokanke masing yamlaba miyamna pause ani gi office ta sanguna pochai kaya amang ata thokanki bagalonena the Delhi Star gi office mai thake khudakta firefighter sing thodok thopamda thunglakhi bagaloinena Pause adugi manungda lairamba journalist kunma thoigi punsi kanba ngamke capital city dagi hendoktuna chitagong da sumasing yamlaba miyamna India gi assistant high commission gi office ta attack chatarake tongan ba leba kayagi deployment sing lairiba compound adu dagi mekhu karakpagi saktam social media platform sing da uba fangke miyam gi Erang adu laksinabagi damakta henba security force sing thajingke ra sahida Protester Shingna Awali League ki office ama mai thake baga loina Bangladesh ki hanbar president oikiba Sheikh Mujibur Rahman gi Darmondi da leiba mayumda amang ata thogalamke atenba matam gi manungda phibam laksin bangam loidabagi moongda miyamna akanba moongda khongjang jaksilakibani leibak ki mafam punamakta tension wangkhalak baga loina Bangladesh ki chief advisor Muhammad Yunus na mahiroi luchingba Hadi leikidabaga mari lenina December kunda leibak ki thak tawa phungdok lagani haina lauthokhi
ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯦꯛꯁꯕꯨꯛꯁꯤꯡ ꯐꯪꯍꯟꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯁꯤꯟꯕꯤꯌꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯑꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯅ ꯕꯣꯁꯦꯝꯅ ꯐꯣꯡꯕ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨꯕꯨ ꯉꯥꯛꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯁꯦꯁꯟ 6ꯇ ꯍꯥꯏꯔꯤꯕ ꯕꯣꯁꯦꯝꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯐꯪꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯁꯨ ꯎꯅꯔꯦ ꯕꯣꯁꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯁꯦꯝꯒꯤ ꯃꯅꯨꯡ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡ ꯑꯁꯤ ꯊꯦꯡꯂꯕꯗ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯁꯟ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯣꯁꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯛꯁꯕꯨꯛ ꯑꯁꯤ ꯐꯪꯍꯟꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯀꯃꯟ ꯁꯤꯂꯦꯕꯁ ꯑꯗꯨ ꯉꯥꯛꯇꯨꯅ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯇꯝꯗꯨꯅ ꯂꯩꯔꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯗꯁꯨ ꯁ꯭ꯀꯨꯜꯁꯤꯡꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯃꯟ ꯑꯣꯏꯅ ꯕꯣꯁꯦꯝꯒꯤ ꯁꯤꯂꯦꯕꯁ ꯁꯣꯏꯗꯅ ꯇꯝꯕꯤꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯤ ꯃꯄꯥꯟꯒꯤ ꯐꯥꯔꯝꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯅꯕꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯗ꯭ꯔꯤꯕ ꯇꯦꯛꯁꯕꯨꯛꯁꯤꯡ ꯑꯁꯤ ꯐꯪꯍꯟꯗꯨꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯁꯤꯟꯕꯤꯌꯨ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯕ ꯀ꯭ꯂꯥꯁ ꯈꯔꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯒꯤ ꯑꯦꯂꯥꯏꯟꯅꯦꯠ ꯑꯣꯏꯕ ꯇꯦꯛꯁꯕꯨꯛ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯊꯥꯖꯕ ꯂꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯅ ꯆꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ